Zimron sun haiki. Mithoi mihen mi amoy ke haragadi Lairik pabase masitangai fade. Makal gi Lairik pabana aikhoi gi kyan loksung khen kathali haibase mase aikhoi kudimok na yana rabo famne. Changai na makal mathil Lairik paba misak amana padaba misak amadagi wahi wata yamna khangba wakhalo sing leiba punchida karigma problem ama thorko matamda madu solve to bangam base mase Lairik changai na paba mising na hele Lairik paba sing hekta laksari maram sna ngasi gi videos dagi hek parok da dongi kya loksung khangin hengat hangadaba punsi hongan bangam bayam kana bayam aphaw Lairik taragi maming amade makhoi gi maram da samlap khangmina sai. Number 1. Think and Grow Rich. Napoleon Hill ni iba Think and Grow Rich haiba Lairik sei masi matam pumbagi oina khwaidagi hena yamna pamna leinaba Lairik singi manungda mane. Lairik sida nainaribasi wakal khan mangambagi sakti amadi nangna nangi lanai amasung sinphamgi oiba tongan ba punsi ani stage chawkhat ki haragadi nangsi karamba wakalon chen mathau tabagi haibasigi matangdane. Lairiksna karamna paisa yam tangani haiba wakal sei hana khallaga thabak tawgi mahut tawdori ba thabak to karamna mai pakani haiba wakal se hana khallaga tawgadabane masna hiram khudingmakta tungkoiba mai pakpa purukani haiba sei Lairiksna takli adumna karingba business amada paisa thadaraga mai paklaba investor natraga entrepreneur mo ibininga gare Think and Grow Rich haiba Lairik sei masi Sungsoi Soidana pabiyo. Number 2. 4-hour work week. Sigi Timothy Ferris ni iba yam aphaw Lairik ni tagli base karamna matam yam changhandana isasu yam wahandana yam nungaina paisa tangane amadi karamna sel thungi matangda irai laina mipal tangdana hingbangam gani haiba sigi matangdane marak thatna exam haibsi lanpham amagumbane lanpham asibu kupna khangbamade masiga chanana lalong yalabada langam phiral paibangam gadoribane yam maru oriba metric parikya hasta langam phiral painanaba vector tutorials imphalna vectors s series puthokuna lagli khangbining gane S series as KM Kanavage. Handaki 2022 metric parikya the mathematics ki oina 80 marks ki manungda 77 marks haidi chada 96%. S series the yaw wangsing ga manaba wangak thangaki. Social science 76%, numeric science 55%. S series the with the regular similar questions ngakto irki. 2022 metric exam ki solutions yawraba updated vectors S series nastagi fangbiragane. Parikya naksilak pangaidana nasima vectors S series for math, science and social science sizna bahoduna maiki chungna satpiho. Lagiba 2023 ki metric exam ki lalong yatpiho. Lairik sing sipami basingna screen da hapsari banda number state call to biro. Loina vector tutorials ki Facebook and Instagram links so description dagi fangbigane. Sigi Lairik sta timathina maru ina nainari basi passive income ki matangdane. Passive income haidi thabak wana humang tana matam mangna sudragaso sel de dum tan bahai bane samna haidab smart oina yam haisingna sel tan bahai bane aduna nangna nongmagi toriba thabak singdu hanadagi hena laina haisingna tokhlake haragade sigi 4-hour work week hariba Lairik paba yam kanagane. Number 3. The Art of War. Sigi sunjuni iba Lairik si maming yam satpa yam kanaba miyam yam pamnaba Lairik amane. Sigi Lairik na maming salisi yam maram sana satpai do oi. Karam kana khanagane karam kana khanaba lepkani tokani khango. Hena sakti leibadugudi mayok na runo. Nangi ngabdu karam na pang basigani khango. Nangi panggal amadi nangi ason manasana khango. Sigumba wahantung na piktan baparasang si sunjugi The Art of War hariba Lairik say the making na iri. Hiram khudingmaki mi khudimangna siznaba yaba waklon ngakte yawba chahi lisang sina panaduna laklaba aphaw Lairik sei adom so amutang mahau yengbiyo. Number 4. Thinking Fast and Slow. Aiba Daniel Kahneman Lairik da aikhoi brain gi wakhal khanbagi mawng sei masi makhal ani soi haina iri. Ahanbada System 1. Masi aikhoi brain yam thuna khudakta khalapa wakhal sing adubune masigi wakhal khukhan sei khudaki oiba pukning ihul dayum phamoi gane sigi wakhal khukhan stay aphapada kantharoi tungda kari oirkani khanthawagi chang sei yam nem gane adugo system tu gi wakhal khukhan sna aikhoi brain ingna tapna masata na tungda kari oirkani aphafatna singba munna khantharaga si torage natraga tawraroi haina warep lo basibune sigi wakhal khukhan nasibune
karam kanda wakhal thuna khangane karam kanda wakhal tapna khangane wakhal khukhan ani sigi tanjamen jamadi amang atongi maramda kupthana khangninga gade thinking fast and slow hariba larik sipabiyo. Number 5. A brief history of nearly everything. Adomna taibang palsta khwaidagi hena khangba poklibasi masi kari hiramdano karigi matangdano ahangba sundrang sira atopa grahasinggi maramdara masing laknamdraba thawan misaksinga asigi maramdara luraba mahasagarsinga asigi irulungi maramdara natraga aliensingi maramdara adomna khanglingliba punamak larikastagi phangane. Taibang palsta ekhoi miyoi khangba ngamlaba posaksing makhoi matau karamna lerakhi miyoi matau karamna matam sundrang amadi prithibigi changsinbagi saptigi maramda khangakhi aikhoina hinglisi karigino prithibigi saruk yam ngasiso aikoi miyoi thisinba ngamdana leiri haibna singba loinaidraba wahangkyagi pakhum piriba atangba larikne sigi larik siba muktamu paruraba prithibigi amadi taibang palse aikhoina mukta hana urudaba khalludaba mongamda uhalakane. Number 6. Good to great. Sigi Jim Collins na iba larik stayda karamna asingba loksing leiba misinga atopasinga khenabagi haibadugi matangda iri. Ngasi malamda phawriba achaw company singsi matau karamna ngasi makhoni lariba thak singsi yarokribano. Thaksi yoroknaba matau karamna wakhal khangane kari marumgi company kharana mai pakpa sungam ngamdribano makhoida kari watpadagino haibasigi matangda larik sta marik sumna iri. Punshida hiram amektada mai pak haragade matam matangduga chuna wainaba thabak tawba haibasisu yam maru oi haiba pawjel piriba larikne tawriba thabaktuda makok thongningagade larik se soidana pabiyo. Number 7. Think like a freak. Atopa migi wakhalonda hoi hoi yai haina chatpagi mahut ishagi oiba wakhalon buthokduna atopana hairani wafamdudaida wahanghangba achummarana phafada haiba ngamgadabane amadi nangi oiba wakhalondu matik chaba pramanga loinana chummi haina su utkadabne haina larik state marik chumna iri. Lariksna makhal makhagi khudamsing piduna mataw karamna tongan tonda miyuishingna makhoi gi oiba mongda tongan tonba wakhal khanbagi haibing matangda yam kupna ninari lariksa adom so amungtang mahautang biyo. Number 8. The Emperor of all Melodies. Sigi Siddharth Mukherjee iba larik se cancer haiba laina sagi magi biography haidi magi punsi warini. Lariks da aibana cancer gi ahanba case haidi ihan hana cancer laina khangrakpa matamdagi horaga ngasi fawda laina si laing bagilamda kya yamna sawkhalawage amadi laina sigi maramda miyamna lana pangkhan khanaba wakhalon kya su lariks da iri. Masida sunatana aikhoina nada yektana hingnabagdama kari karamba makhalgi punsi mahing hingadage haibasgi matangnaso lariksda iri laina singsi karamna narakpagi haibagi matangnaso marik sumna iri.